Lamdam Asida thengnariba chahi ama hellaba Irang Asida Prime Minister Narendra Modi na machet Amatta ngangdana tuminna leishinkhiba Adugi Paokhum Di Ngasi Meekhal Phal Asina Oire haina Lukmai Sellup ke Asem Nirmala na TOMTV da phongdorakli. Hauzik Oiriba Manipuri fibam Asida taragani suba Lok Sabha Meekhal da mai paklaba singna ihan hanbo oina Manipuri kunai gi namak kari tahoningi haina TOMTV gi staff reporter Lakshmi Kongkham amasong video journalist ibungon laishram na hangbo wahang amagi Paokhum piraduna Asem Nirmala na hai Taragani suba Lok Sabha Meekhal da Inner Manipur Parliamentary Constituency ge INC Midef Angomcha Bimol Akoijam na yamna chawna mai pakliba asige chap chaba maram miyamna hena khangnarabani ngasi fangliba Meekhal gi Phal Asina Angomcha Bimol Akoijam amasong Indian National Congress da kadai fawba thazaba thambagi haibadu mayek sengna takle Meekhal Asida sel amata lawdana masa gi right sing ado achoba thazaba amaga loinana Angomcha Bimol Akoijam da sinakhibani maram aduna Angomcha Bimol Akoijam da so miyamgi ihul khangna thabak tawbage tangai fadaba lay amadi tawrakani hainasu chawna thazai Meekhal mai paklaba matungda Angomcha Bimol Akoijam da ihan hana paikadaba thabak singi manungda Irang Asina maram oiraga mayumda hanjinma ngamdana relief camp da changjafam lawduna leiriba amadi mayum makai leijadraba singda ahanba bideng changhaningi Lamdam Asida mahawsagom tangdu laitaba hanjil handuna nungsi chanana amatto ina hingminaba punsi mahing ado puraknaba honabada Angomcha Bimol Akoijamna achoba thodang ama soidana lawrakani haibigi thazaba thamli hainaso mahangna phongdokhe nakal amaromda malemda anishuna leite hainariba nupi ngaktana fomba kaithel khwairamban ima kaithel asi adugi matek maming chalabaso malembi thakta kaithel asigi chap chaba masak ama uhannaba honabagi changdi yamna nemna leire Kaithel asigi top magun sing asi malem biyam da thoidok hendokna khanghanduna masak thokpa kaithel amu hening bage khongthangso Angomcha Bimol Akoijam na pahet pirau haina mahana makha chana phongdokhe Manipur gi Lok Sabha election 2024 gi result out ngasi oire haina lawre aduda INC gi mai pa e Bimol Akoijam aduga athar mai pa khre aduga masida ekoina haizening badi people se handaki tasengnamakki leiriba BJP ge hanagi sarkar sida maruina Prime Minister Modi na aikoi gi Manipur gi thoiba crisis sida karigumma amatta gi ngangbidaba aikoi se Indian ne haiba bhawa dumaina khandaba dongna neglect tawbiraga dumaina thamakkiba aikoi na hojik leiriba miyamna wariba se karigumba amatta ngangdaba se masi sigi oiba aikoi na miyamna phongdorakpa wakhallon haina lawba yayeba miyamna moigi asauba se Bimol do oina tainagibane Bimol masamak da INC da nungshiramba yai natraga Bimol gi madugi de khoi khangdre miyam gi asauba sidi adom nakanda phongdokhibane haina lawi